antibody sinaduna C19 test tawna state singda chaithokhraba China dagi tharakhiba testing kit singado numit nini phawbudi sinaba haudanaba Indian Council of Medical Research na leibak asigi state khudingmakta khangankhre agency gi pauna hai testing kit singaduna piba results ta asoiba aranba yauramba yabagi singnaba leiba maramna hiram adugi matangda khangai singna yengsinduna sapchaba ma khangalaktriba phawbudi C19 rapid test kits ado numit nini phawba sinaba haukidana ba haikibani laina-laichat ase test tawriba RT-PCR hariba miyoibagi khaunau amadi natongi swabs lawduna tawba test makhalado pangthokpada matam kuina changi maramaduna test tawbagi khongjen yankhat hanaba amadi hena khudongcha hanabagi pandamda hariba C19 rapid test kits lakh manga hena pusilakibani test kit sing ado maroina laichat aduna naba migi masing ka hena leiba state sing yauna state khudingmakte yahonkrabani adu moinamak Rajasthan yauna state ahumda hariba testing kit ado sin aduna test tawbada phanglakpa result ado chada 5.4 khaktamak chumba thengnare haina wakat lakpadagi hariba khulai sing ado akhangai singna thijinduna kadai phawba thajin ngai oiba yabage haibagi sapchaba ama hairaktriba phawba sinaba haudana ba pautak pikhibani paodana makha tana pallibadi karigumba akhangai singna thijilaba matungda hariba testing kit sing aduna piba result ado thajani ngai oidabagi phibam leirabadi company singda handokpaga loinana atopa mahut silangadabani C19 rapid test kit hariba khulai makhal asidadi miyoibagi sinaduna laina-laichat asigi antibody yaurabra haina check yengadabani tasengnamak laichat aduna mapung phana na halaba miyoising khangdokpa natana laichat adugi mahikti yauraba adumoinamak laichat adumakti uthoktriba anabasing khangdokpada yadabagi khudongchadaba singmayoknabagi changwanga leiri maramasina malemgi leibak singna hariba khulai adugi mahutta chada chama chumna result piba ngamba khulai sing athu matamda puthoknaba honarigani adumoinamak laichat ado yamna kanna shandokkanba amadi shandokpagi khongjen su yangsilakliba tanja asiladi tangai phadana yamna thuna test tawba yaba makhalgi khulai ama oiriba C19 rapid test kit sing ado sinanaba khongthang lawrpani panba yabadi Indian Council for Medical Research na thamkhiba wafamgi matungina C19 rapid test kit ta test tawbada positive oiraba miyoi sing ado RT-PCR test amuk hana tawgadabani maduna test tawbagi khulai konadabagi khudongchadaba amadi masidagi khongjen khajiktang yangsinhanba ngamgani haina phongdokhiba leikhrabani aduga atopa pawamana Maulana Abdur Rahaman discharge tawkhre yumda numit 13 ni home quarantine tawkhigani malem pumbada pak sanna laichat ama oina sandorliba laina-laichat asina manipur gi oina su anisuba C19 positive oiduna mamang thagi March 19 dagi rims ki isolation wata layengsangdagi tharkiba lilongdagi Maulana Abdur Rahaman laina-laichat asidigi free oiduna ngarang rims hospital dagi discharge tawkhre masagi anaba nungaitaba punamak pungpha pharaba matung ngarang nungthin pung 2:30 tabada rims ki isolation ward dagi discharge tawkhrabasu mahakki haksang ado makha tana numit 13 ni amaga mahak pulayeng liba doctor na advice pibadagi makha tana mahak yumda home quarantine tawna ba sem sakhre nungthin pung 2:30 tabada rims ki isolation ward dagi ambulance ta Maulana Abdur Rahaman bu mayumda thindoklamdaida mahak na pawmi singo na bada phongdorkhibada rims ki doctor sing amadi nurse sing na yam kanna yengsinbiba amadi layeng chathabibadagi mahak ngasidi tamthirba laina-laichat ase negative oiba ngamkhibani mapung phana doctor amadi nurse sing na honabikhiba adugi mahaina mahaki haksangda hojik karigumba makhal amatagi anaba amadi nungaitaba leitre makha tana manipur da leiriba phurup amadi jati khudimak laina asigi chaitheng phangdaba oirasano haina taibung mapugi mafamda thaunijari haina phongdokamki mahak pulayeng bada yauriba doctor basantana phongdorakhibada laina-laichat asigi case oina lakhiba Maulana Abdur Rahaman ase ahanbada doctor singi marakta anouba case oina yamna kina amadi ning tu sonba kaya ama thengnaki aduba doctor singi sinphamda changlakpa matamda wasaktuna ethics ngakna chatkadabani haiba wakhalon amaga loinana kathoktuna anabasigi seba mapung phana doctor amadi nurse singna chathaduna mahakpu phana ba kanba mawongda honaduna layeng chatharakibani mahak pulayeng chatharkiba sida medical superintendent Dr. C.S. Arun Kumar na yamna chauna thodang lobiki doctor asina marks N95 yauna tongan balayeng da changba machak sing suna pibi bagi damak phaba ngamkhibani doctor amadi anaba ni gi marakta taisinba amadi punna chatmina ba haiba asina khwaidagi maruoiba khongthang amani masigi damak mahak pulayeng bada changliba doctor nursing asuki matik thagatningai ni ekhoi gi thaudi anaba bu phanba haibasini haina su mahangna phongdoraki mahangna makha tana phongdokhibada anaba se C19 layeng chatharakpagi saruk ama oina test kya chathaklaba matungda laina-laichat asigi negative oikhibani blood sugar gi level wangudagi mahakpu nongni discharge tawdana isolation ward ta thamkhibani adubu doctor amadi nursing na kanna honabibadagi blood sugar se normal orakpadagi discharge tawkhibani hojik mangonda anaba makhal amata leitre normal light ta lakpa ngamle haina su phongdoraki
discharge tawbugi mikup aduda Lilong Madrasa Ulum Marcus ki assistant secretary Maulana Muhayuddin na phongdokibada laina-laichat asigi positive oirambadagi negative oiduna Jenims tagi discharge tawkhraba bimi ningombambu Dr. Singna mapung phana layengkhiba se Dr. Singgi yamna thongna phaba kathokpugi mawong amani thawai hakchang yauna honakiba Dr. Sing amadi nurse singna wariba se miyamnasu hena khangbibham thoi makoina makoigi mathau chapchana pangthoktuna layeng chathakibadagi rims ki isolation wata layeng chatharkiba Maulana Abdur Rahaman su laina-laichat asitagi negative oiduna discharge tawbungam khibani masi punamak leingakna medical team singna kanno honakiba punamak sing adugi mahaina ngasi nungairaba mikup ase uba phangmani haina phongdorakhi mahangna makha tana phongdokibada ichanupi bimi ningombambu layengkhiba Jenims ki medical staff singda lengak asigi semna makoigi hona zamanbu khangbiduna ikai khumnaba utpiduna award pikhiba adugumna lamdam asigi anisuba oina laina-laichat asigi positive oikhibadagi phaba ngamkhraba Maulana Abdur Rahaman bu layengkhiba rims ki medical staff singbu ikai khumnaba utpifam thoi amadi award pifam thoi haiki arobada pawgilai news leader ki video bu yengbiri bu khuding makbu thagachari